You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you. UNACO School, excellence in education. Kurumjari, Tomtingan mamite loitong bamna ayuk pung taragi mami TV News Update pijari. Ngarang numidang pung nipangi minit yang khirum tabadwaida more turel wang malaikai da leiba Laisom Premjit ke yumda sakang da basingna hand grenade ama pokhalam lei. Thodok odu da Premjit ke loina bi Laisom babita amadi mahaki chahi tare lom suraba pikliba machanupa asok ofan nangkre. Premjit ke machanupa ki fibam di kahena aruba oidre dubo mahaki loina bi babita di more primary health center da Laikan Rabamatung Infal the refer to Krahiri. Laisom Premjit, Hausi More Police Station, the second OCO Labani. Taudo Adu Kanana Karigi the Mukchataramano Haiba, Housing Makioina, Kangbangam Amrom the Taudo Adugi Matung, Ikan Kanadana, More Hostal Gimamangum, the Chatlagaleva, Kenan Bang Haget from that, no may round Karasu, Kaplam Kari. Haukiba pung kun marida India gi miwi lag yang khai humdoi lesing humdragani thoi chahum subna ani covid vaccine kap thokiba loinena apun ma vaccine kap thokiba missing kroni putaruka lag humdrain thoi hen kre punna miwi kroni putaruk lag humdrain thoi lesing yang khai mapan chatret humdrang manga vaccine kap thokriba sigi manungda miwi kro kuncha taruk lag kuncha mapan lesing yang khai chahum humdra tarena ahan batang ka gi vaccine kap kre aduga miwi kro tara lag kuncha humdoi lesing mapan Chahum Maudra Nipana, and Ishubatanka ki vaccine Kafkrava Karup Nihari. Tawalge Seloi Lamyai local Fauna Cheliba, Minor Irrigation Department in Makada Labor, Mayai Lokung Asi, Matam Sang, Semjin Bidaba Amadi, Kongnung Punjin Kibidagi, Ishing Chen Bangam than Lerak Padu, social worker, Konsam Michael Gimi and Makada, Luinan Maril Teng Bahokre. Mayai Lokung Tiang Baduda, Saruk Yakiba, Lomi, Soibam Renbirna Hai, Mayai Lokung Haribasi, Seloi Lamyai Lokol the Low Uriba Lomi Singe, Yamna Maru Uba Lokung Amani, Lokung Asi, Chaurana kilometer, Ahum Lom Sangi, Lokung Asi, Matam Sang, Semjin Bidaba Amasung, Kongnung Manunda, Hoof Napi, Haujinduna, Pumjin Badagi, Ising Chen Mangam than Lerekpani. Asing Balomi sing a Teneriba Kudung Chalaba sing Asi, Karada or Sukuk Nova Haiduna, social worker, Konsam Michael, Masamak Saruyarga, Honabiba, Siginamok Tagat Fongduk behind the Su, Mahana Fongdoki. COVID-19 lai shatagi ngakthok naba amatangaraba pambai di vaccine kapthokpani maramaduna COVID vaccine kapa yaraba pumnamak vaccine kapthoktuna laina lai shat laitaba iramdam ama seminar si haina wangkem esige social worker kharibam jibanna miyamda appeal tarukli wafam asi sevai sangatan phase 2 gi sarugam oina numit 10 chupna chathagadaba chana thaknaba polam sing yenthokpa hogdokpaga mari leinana kharibam jibanna phongdokibani Chana Thaknaba Yenthokpa Aduga Mari Lenana Karibam Jibanna Hai Lengaki Miyang Makada District Administration na Paikal Iba Vaccination Kapagi Tauramasi Miyam Hupna Mating Pangsilaga Mai Pakhan Bumatuktai Natrabadi Lena Asi Lakshin Mangamloy Ngarangi Achatak Yenthokpagi Tauramadu Morang Pali Progressive Club
Faudil Kairambi Youth Club Sifai Laikai Guidance Club amadi Divine Light Club yaripok ki thaumi singa loinana club sing asina kwanba mafum singda yanthokibani IGAR South ki miyang makhada Assam Rifles ki Technopol Battalion vehicle check post Technopol da gari ama check tawbada drug puramanupa ama fare monda gi lupa crore ani ga lakh ani rom gi oigeda ba brown sugar packet marfu ga taruk fangle haina PRO gi cherol aman hairi kg ama gram samrom oigeda ba brown sugar gi packet sing adu modify tawraba compartment amada lot ga puramani faraba mi amadi recover tawraba polam sing adu Technopol police ta sinakra hairi Imphal West District Police na mayai kaban nisage mayok da chatharakpa khongjang gi sarugam oina ngarang flag post yauba Fortuner gari ama lakpa nupa ama yungau liter chatruk kunmanga ga konana fare hairi faraba nupa adu di loitongbam Suresh chahi nipu apokpa laikhidraba Sunil Kawi langjing makha lekai dagini police tagi phangba paw amana hai ngarang nungkil pung mari rom taba dwaida Tairen Pokpida yu putok pusin tawgadori haibagi akaknaba paw ma phangudagi District Police ki SP Dr. S Ibom Chagimi ang makhada Additional SP Law and Order TS Sankardeva amsung STPO Vidapati Thingbai jamna luchingba team amana mafam aduda sanction ki team aduna salam ge crossing yorakpada chingnaningai oiba mong da lakwa angauba machugi flag post yauba Fortuner gari registration number na MN07 D3144 ama khamna bakhangan ki gari edu khamlamdana thokibadagi police team aduna tanaraga salam thongkhong mapada fake hari police team aduna gari edu check tawbada tongan ba plastic packet tayomba yungau liter chatruk kunmanga yawrum bathengna kibani faraba yungau sing gari edu thorakpa lakba Loitongbam Suresh Aingoiba Thabak Thorum Lokhan Anaba Mari Lainaba Police Station da Sinakra Hari Malem Pumuda Tengnariba COVID-19 Laishat Asidagi Ngakthoknaba Achamba section Thorang Karangak na Chatpinaba Mami TV gi Maiki dagi Ningshingjari Madudi Yumdagi Hek Chathokpaga face mask upiyu mi amaga gi marakta futaruk ki arapa thambiyu mai mit khutcha toina hamdokpiyu amadi COVID vaccine kapa yaraba sing suksoi soidana COVID vaccine kapthoktuna laishat asidagi kannaba miyam punna honaminasi Arobida maroiba paw munghana pijari More Police Station the second OC oiba amagi yumda bomb ge attack chathakre ani shock le Matang asida ayuk pung taragi Mami TV News update lo isin jare matang numit yung pung tarani toge Mami TV News update miyeng tabiyo